Ipa-Ipu Singna Sinaramba eikhoi Wangulon Amadi Khunailon asi India da Pullubadagi Kang-Khong chaiba haibadu oirakle haina COCOMI Convenor Khuraijam Athouba na phongdorakli wafam asi COCOMI na paringnai na chathariba leibak miyam gi mifam Manipur crisis na chahi ani fazilakpa haiba mifam asigi ngasi Wangoi da pangthopa miyam gi mifam amada mahakna phongdokibani COCOMI na YDUC Wangoi amasung apunba maira paibi Wangoi ga khutsamnaraga sinba mifam aduda Wangangloi oina saruk yakiba Khuraijam Athouba na hai Manipurda mahosagi fibam hanjilakna bus center na lokhalakpa thaurangi sarukam oina Imphaldagi Chairakle na gari da thau amadi cheng hawai na chingba potlam kaya puraga chatpada maitei miyamna athingba pikiba leite adubu senapati tamna chatkadaba bus lamthabada maikei adomda khundariba kuki miyamna akan mongda athingba piki oikiba fibam aduda santi pamba amadi center gi thausilda mateng pangliba asi kanano aduga Mangakanduna Center Ge Mayok Ladiba Sina Kanano haibadu Union Home Minister Amit Sahana Kanglabani Madu Faubada Center na Kadisutode Center na Saugatpa Kuki Kulai Paiba Singna eikhoi Itakta Lan Tahaliba Ase Makha Tahan Kisi Haibran Natraga Lepan Sera Haibase Khunailon Duna Warip Lobugi Matam Adu Lakle Ipa-Ipu Singna Sinaramba eikhoi Wangulon Amadi Khunailon Kayaga Sago nadna chahi lising kaya khunda leitaraklaba lamdamase haukiba chahi humfutara manga rom asida India da Pullubadagi ngasidi Kang-Khong chaibagi fibamda leire ngasidi eikhoi ngamkhai isana ngakchaba ngamdre haukiba chahi humfutara manga rom asida ngamkhai lana changlakiba sing kari tawri haiba nongmata tigatkidre Separate administration Pidrabadi Maitei Miyamgi Mathakta Lan Chathagani Haiba Se Kuki Singna Eikhoi hostess oina thambaga manei Masida Kuki gi mihut Singha Faminaraga Santigi Wari Sanaba Centerna Siliba Asigi Wahanthok Karino Haibase Hangbat Chumi Hainasu Athobana Makhatana Phongdokhi Hai Bamaki came say Apunko came Taraga Mari Eikhoi Tapaki Lamasi Apoi Sing Sisa Labat Saga More than Tamoki say Nasiga Gandhi, Tehita, Nipan Mapasule. Adu Haiba, Ulai by Singaduna, Tingi, the last incident, for the Toning of the Loitole. Ayam Tilaka had a Kerchama Jama, Kuzimo, but Tingi Solution there. Jungle Jet, Oil Boko, Gandhi Tale, Adu Idea, Lokani, that Tale, Burma, the Lolitole. Adu Burma Matama, Pusalaga, and a book to Chevrolet. I think what can be it. Adu Bakamusin go, Badu Lalo looking a Dugi. Papa menjadi saya pantra menjadi sumsagal menjadi kandal persina leader kerana lupi bawa vote kali MLA orang apa sendiri hasilnya ini apa mereka tu biar. Ada banyak orang sendiri laga itu di lengah kota semua orang tinggal apa Singna itu district administration SDO office DCO office ini semua orang ada dua tahun sebab ada wasi hasil lu si mungkin si portal itu hasil lu magi selu lagi certificate piu magi village anu semu magi na may tingun Drain jalu lambi semua mulai baru sih enam dari illa ka. Kalau paduna sadorok tiba Manipur sarkar awasar pun juga kunci lising nama sama hukum surat.